Praise the Lord mayam ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯈꯔ ꯆꯠꯂꯒ ꯅꯨꯄꯥ ꯑꯃ ꯃꯥꯁꯦ ꯍꯥꯟꯅꯗꯤ ꯀꯩꯁꯨ ꯇꯧꯔꯝꯗꯕꯅꯤ ꯑꯗꯣ ꯍꯟꯗꯛ ꯑꯩꯅ ꯆꯠꯄ ꯃꯇꯝꯗ ꯃꯥꯁꯦ ꯃꯈꯣꯡ ꯅꯥꯀꯜ ꯑꯃ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯗꯒꯤ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥꯡꯗ ꯑꯩꯅ ꯀꯝꯕꯜꯁꯨ ꯃꯥꯒꯤ ꯌꯨꯝꯗ ꯌꯦꯟꯖꯔꯝꯃꯤ ꯑꯗꯣ ꯉꯁꯤ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯌꯦꯡꯖꯒꯦ ꯀꯔꯝ ꯇꯧꯔꯤꯕ ꯑꯗꯨꯒ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯀꯔꯤ ꯁꯨ ꯅꯣꯝꯃꯤ ꯍꯥꯏꯕꯗꯨꯁꯨ ꯑꯃꯨꯛꯇꯪ ꯍꯪꯖꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯦ ꯑꯩꯉꯣꯟꯗ ꯐꯥꯎꯖꯔꯛꯄꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯏꯆꯥꯅꯨꯄꯥ ꯑꯍꯟꯒ ꯑꯩꯒ ꯁ꯭ꯀꯨꯇꯤꯗ ꯂꯩꯔꯦ ꯍꯧꯖꯤꯛ ꯆꯠꯂꯒ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯃꯌꯥꯝꯗꯁꯨ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯩꯈꯣꯏ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯀꯟꯕꯤꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯤ ꯍꯣꯡꯕ ꯅꯥꯏꯗꯦ ꯂꯣꯝꯕ ꯅꯥꯏꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯏꯄꯥꯅꯁꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅꯁꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯕ ꯐꯝ ꯑꯃ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯑꯐꯕ ꯋꯥꯄꯥꯎꯒ ꯂꯣꯏꯅꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯃꯊꯧ ꯇꯥꯕ ꯑꯋꯥꯕꯁꯤꯡꯒꯤ ꯑꯁꯦ ꯂꯦꯞꯄ ꯌꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝ ꯑꯃꯇꯪ ꯆꯠꯆꯒꯦ ꯃꯣꯏ ꯌꯨꯝꯗ ꯆꯪꯖꯔꯒ ꯑꯃꯇꯪ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯛꯀꯦ ꯂꯧꯁꯦ ꯂꯣꯏ ꯃꯨꯜꯂꯦ Aduh, tolong. Aduh, jaga pamba jaga deh. Tuh pamba jaga deh. San pahan nih tuh. Ma kelas 7. Hendak 8 ka tuh, Pak. Pom tuh. Ayo kita ke kisar buat tuh. Sangat aja. Tahu dia mindai matam lebang. Mani tuh. Hamna hipna tuh lebih susah tuh ini. Itu mah itu cakap, cakap tahu kan? Lalu cakap. Itu taksi, nah itu thằng mình nào đi, nah itu thằng mình đi. Asih kan, kan tahu ribu tahu dulu dia tahu kan yang itu thada deh. Aduh, ini bagi kenoni nih. Mana mentosan. Sani kali so harus tambang ampun deh. Aduna tadogi damakta aku ini semua ting si pangasi, tentang bari si tanah gaya lakpani. Aduh tadona husik pamise. Adogi makhongi chatna bagido adugi do matadona lowo pame Hoine adugi do kana tawba adugi do khanjaram mani akhoi khunji di chawi asidagi ai sum isana satpa khangde mi ga loina na satpa khangde mate am ba khara tan pambi waina hai du khandi khalam mani adubu hek kana andar khalak buga wakan down lakpa ngan lakpa aina tawo Nija gana haja gadol do asigi se missing sina aibu pibira kada pibira hoi wakan ningan na ba adugi do tado iwam ta haja ge ba adone adugi ningan na ba se tado na ngasi khalai bu yam phajaba wakal ni yam nungsiba wakal ni punamak nasu tado ge mating pangkani loko adune tado ne ina haja ge ba nana moina tado na sigi larik se tado na pabiu hangak tang baragasu aduga taduna tumba mafamdo adugi koklom thangbadana tado ase ishorgi wahai ni tado se tarai bunate world da prithvi da khwaidagi henba mi singna panari balaring ni adu khamba sigi lai se tado ne koklom thammaga ne thammaga pabiu aduga tadona amtang jisu krista da khamba asmaina amtang prayer tawbiyo ko jisu krista madi ahingba ishor siraga hingali tado ina haisi lana khandi ganu ko tado yamba dimana khalla laini Yesu Krista aigi awabasi ipana khangi aigi damakta su nahakna
ꯀꯜꯕꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯁꯤꯈꯤꯕꯅꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯏꯄꯥ ꯅꯉꯣꯟꯗ ꯁꯤꯟꯅꯖꯔꯤ ꯍꯥꯏꯅ ꯇꯥꯗꯣ ꯑꯝꯇꯪ ꯁꯤꯟꯅꯕꯤꯌꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗꯅꯦ ꯇꯥꯗꯣꯒꯤ ꯑꯋꯥꯕꯗꯣ ꯑꯩꯅ ꯈꯪꯉꯤꯁꯤꯒꯤ ꯍꯦꯟꯅ ꯏꯃꯥꯅ ꯈꯪꯉꯦꯕ ꯇꯥꯗꯣꯅ ꯁꯤꯟꯅꯕꯤꯌꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯒꯤ ꯑꯅꯥꯕꯁꯦ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯑꯩ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯒꯁꯨ ꯏꯄꯥ ꯅꯪꯅꯗꯤ ꯈꯪꯉꯤꯀꯣ ꯅꯪꯅ ꯀꯜꯕꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯁꯤꯈꯤꯕꯗꯣ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯀꯤꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛꯁꯨ ꯀꯧꯔꯤ ꯆꯣꯛꯊꯔꯕ ꯋꯥꯔꯕ ꯄꯣꯠꯂꯨꯝ ꯄꯨꯔꯕ ꯑꯩꯉꯣꯟꯗ ꯂꯥꯛꯎ ꯍꯥꯏꯅ ꯏꯄꯥ ꯑꯩꯒꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝꯁꯦ ꯏꯄꯥ ꯅꯉꯣꯟꯗ ꯁꯤꯟꯅꯖꯔꯤ ꯏꯄꯥ ꯅꯪꯅ ꯊꯥꯡꯗꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯒꯅꯦ ꯄ꯭ꯔꯦꯌꯔ ꯇꯧꯋꯦꯕ ꯇꯥꯗꯣꯗ ꯀꯔꯝꯕ ꯂꯥꯏꯟ ꯀꯃꯥꯏ ꯇꯧꯔꯒ ꯂꯝꯕꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯇꯥꯗꯣ ꯐꯥꯎꯕꯗ ꯈꯪꯉꯣꯏꯕ ꯑꯍꯤꯡꯕ ꯏꯁꯣꯔꯒꯤ ꯊꯕꯛ ꯂꯥꯛꯑꯅꯦꯕ ꯇꯥꯗꯣꯗ ꯑꯗꯨꯒꯨꯝꯕ ꯑꯩ ꯏꯁꯥꯅ ꯈꯪꯉꯒꯅꯤꯀꯣ ꯍꯥꯏꯔꯤꯁꯦ ꯃꯇꯦꯡ ꯂꯥꯛꯀꯅꯤ ꯇꯥꯗꯣꯒꯤ ꯂꯝꯕꯤ ꯃꯌꯥꯝ ꯊꯣꯛꯂꯛꯀꯅꯤ ꯇꯥꯗꯣꯗ ꯋꯥꯈꯜ ꯍꯟꯊꯔꯝꯕ ꯑꯩ ꯀꯔꯤꯒꯤ ꯍꯟꯊꯗꯣꯏꯅꯣ ꯋꯥꯈꯜ ꯍꯟꯊꯕ ꯍꯥꯏꯁꯦ ꯑꯁꯤ ꯏꯁꯣꯔꯗꯒꯤ ꯅꯠꯇꯦꯕ ꯇꯥꯗꯣ ꯑꯩꯉꯣꯟꯗ ꯍꯤꯡꯅꯤꯡꯉꯛꯇꯕ ꯋꯥꯈꯜ ꯁꯣꯟꯊꯔꯛꯄ ꯋꯥꯈꯜ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯑꯁꯤ ꯏꯁꯣꯔꯗꯒꯤ ꯅꯠꯇꯦ ꯏꯁꯣꯔꯅ ꯍꯥꯏꯕꯗꯤ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯤ ꯅꯪꯒꯤꯗꯃꯛꯇ ꯃꯇꯝ ꯂꯩꯔꯤ ꯅꯪꯒꯤꯗꯃꯛꯇ ꯅꯨꯃꯤꯠ ꯊꯣꯛꯍꯟꯕꯅꯤ ꯇꯥꯗꯣ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯑꯉꯥꯟꯕ ꯑꯃꯝꯕ ꯊꯣꯛꯍꯟꯕꯅꯤ ꯅꯪꯁꯦ ꯑꯩꯅ ꯈꯨꯠꯃꯛꯅ ꯁꯦꯝꯕꯅꯤ ꯍꯥꯏꯕꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯇꯥꯗꯣ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯥꯡꯒꯜ ꯍꯥꯞꯄꯤꯑꯕ ꯑꯗꯨꯕꯨ ꯐꯠꯇꯕ ꯍꯥꯏꯔꯤꯕ ꯏꯁꯣꯔ ꯂꯩꯔꯒꯗꯤ ꯐꯠꯇꯕꯗꯨꯁꯨ ꯂꯩ ꯇꯥꯗꯣ ꯑꯩꯈꯣꯏꯅ ꯁꯤꯅꯦꯃꯥꯗ ꯍꯤꯔꯣ ꯂꯩꯔꯗꯤ ꯕꯦꯠꯁꯨ ꯂꯩꯕꯅꯤ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛ ꯉꯥꯜꯂꯤꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔ ꯃꯝꯈ꯭ꯔꯅꯤ ꯑꯗꯨꯃꯥꯏꯅ ꯂꯩꯕꯁꯦ ꯐꯠꯇꯕꯗꯨꯅꯗꯤ ꯄꯥꯝꯗꯦꯕ ꯑꯩꯈꯣꯏꯅ ꯋꯥꯔꯒ ꯀꯞꯅꯒ ꯂꯩꯕꯁꯦ ꯃꯥꯗꯤ ꯍꯔꯥꯎꯔꯤꯃꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅꯗꯤ ꯍꯥꯏꯔꯤꯁꯤꯅ ꯑꯩ ꯂꯩ ꯅꯪ ꯅꯊꯧꯅꯥ ꯐꯧ ꯑꯩꯅ ꯅꯉꯣꯟꯗ ꯂꯝꯕꯤ ꯄꯤꯔꯛꯀꯦ ꯍꯥꯏꯕꯁꯦ ꯑꯁꯤꯅꯤ ꯇꯥꯗꯣ ꯇꯥꯗꯣꯅ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨ ꯇꯥꯗꯣ ꯁꯦ ꯙꯔꯃ ꯍꯣꯡꯗꯣꯛꯄꯒꯤ ꯃꯊꯧ ꯑꯃꯠꯇ ꯇꯥꯗꯦ ꯇꯥꯗꯣ ꯌꯤꯁꯨ ꯈ꯭ꯔꯤꯁ ꯅꯤꯡꯖꯕ ꯇꯥꯗꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗꯅꯦ ꯇꯥꯗꯣꯒꯤ ꯑꯋꯥꯕꯗꯣ ꯑꯃꯨꯛꯇꯪ ꯁꯤꯟꯅꯕꯤꯌꯨ ꯑꯗꯣ ꯇꯥꯗꯣꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯣꯏꯅꯔꯛꯄ ꯃꯇꯝꯗꯅꯦ ꯇꯥꯗꯣꯒꯤ ꯃꯪꯂꯥꯟꯗꯒ ꯎꯔꯛꯑꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯔꯝ ꯀꯌꯥꯗꯒꯤ ꯎꯔꯛꯄ ꯃꯇꯝꯗꯅꯦ ꯇꯥꯗꯣꯅ ꯂꯩꯕ ꯉꯝꯃꯛꯑꯣꯏꯕ ꯑꯩ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯀꯅꯦꯕ ꯇꯥꯗꯣ ꯑꯩꯅ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯅ ꯐꯨꯔꯝꯃꯒ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯎꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯒꯤꯅ ꯁꯨꯇꯤ ꯂꯥꯛꯄꯗ ꯁꯤꯒꯤ ꯆꯔꯆꯁꯦ ꯑꯁꯤꯗ ꯆꯦꯜꯂꯒ ꯂꯩ ꯇꯥꯗꯣ ꯆꯦꯜꯂꯦꯕ ꯏꯄꯥꯁꯨ ꯑꯀꯤꯕ ꯂꯩꯈꯤꯗ꯭ರೆ ꯏꯃꯥꯁꯨ ꯂꯩꯈꯤꯗ꯭ರೆ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯨ ꯑꯀꯤꯕ ꯂꯩꯈꯤꯗ꯭re ꯃꯔꯝꯗꯤ ꯑꯩ ꯁꯤꯔꯝꯒꯗꯧꯔꯦ ꯑꯩꯕꯨ ꯀꯟꯕꯤꯔꯦꯕ ꯇꯥꯗꯣ ꯑꯩꯒꯤ ꯑꯋꯥꯕ ꯇꯥꯆꯧ ꯕꯤꯁ꯭ꯋꯖꯤꯠꯇ ꯌꯦꯡꯍꯟꯕ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯕ ꯇꯥꯆꯧ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯄꯥꯁꯇꯔ ꯑꯃ ꯐꯨꯔꯨꯕꯗꯒꯤ ꯑꯩꯒꯤ ꯑꯅꯥꯕꯗꯨꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯅꯤ ꯄꯥꯁꯇꯔ ꯑꯃ ꯐꯨꯔꯨꯕꯗꯒꯤ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯃꯤꯍꯨꯟ ꯌꯥꯝ ꯀꯟꯅ ꯆꯣꯡꯉꯦ ꯇꯥꯆꯧ ꯑꯩ ꯁꯤꯔꯅꯤꯇ ꯈꯜꯂꯒ ꯂꯩꯔꯦ ꯍꯥꯏꯕꯗ ꯃꯥꯅ ꯌꯦꯡꯉꯒ ꯍꯥꯏꯌꯦꯕ ꯑꯁ ꯅꯪꯒꯤ ꯑꯅꯥꯕꯁꯤꯗꯤ ꯑꯩ ꯉꯝꯃꯔꯣꯏ ꯁꯥꯏꯀꯦꯇ꯭ꯔꯤꯛꯀꯤ ꯗꯥꯛꯇꯔ ꯆꯠꯂꯣ ꯍꯥꯏ ꯁꯥꯏꯀꯦꯇ꯭ꯔꯤꯛ ꯍꯥꯏꯗꯤ ꯕ꯭ꯔꯦꯟꯒꯤ ꯑꯗꯨꯒꯨꯝꯕ ꯑꯗꯨꯒꯤ ꯃꯐꯝꯗꯨꯒꯤ ꯃꯃꯤꯡꯒꯤ ꯑꯦꯗ꯭ꯔꯦꯁ ꯄꯤꯔꯛꯑꯦꯕ ꯃꯥꯒꯤ ꯃꯃꯤꯡ ꯗꯥꯛꯇꯔ ꯔꯥꯖꯨ ꯁꯥꯍꯥ ꯀꯧꯋꯦꯕ ꯑꯗꯨꯒ ꯆꯠꯂꯨ ꯍꯥꯏ ꯑꯗꯣ ꯁꯥꯏꯀꯦꯇ꯭ꯔꯤꯛꯀꯤ ꯑꯅꯥꯕ ꯍꯥꯏꯁꯤꯗꯤ ꯕ꯭ꯔꯦꯟꯒꯤ ꯑꯅꯥꯕ ꯍꯥꯏꯁꯤꯗꯤ ꯉꯥꯎꯔꯦ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯕꯒꯤ ꯃꯑꯣꯡꯅꯦꯕ ꯃꯇꯝꯗꯨꯒꯤ ꯋꯥꯔꯤꯅꯤ ꯇꯥꯗꯣ ꯑꯩꯒꯤ ꯋꯥꯈꯜꯁꯤꯒ ꯑꯗꯨꯝ ꯈꯜꯂ ꯂꯩꯈ꯭ꯔꯕ ꯑꯩꯁꯦ ꯆꯠꯄꯁꯨ ꯉꯝꯗꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯃꯈꯣꯡꯒꯤ ꯄꯥꯏꯔꯒ ꯑꯩꯅ ꯀꯞꯄ ꯃꯃꯥ ꯑꯩ ꯁꯤꯔꯅꯤꯅ ꯑꯗꯣ ꯃꯃꯥꯗꯨꯁꯨ ꯀꯞꯄꯦ ꯃꯥꯁꯨ ꯈꯪꯖꯗꯕꯅꯤꯅ ꯀꯩꯅꯣ ꯅꯪ ꯇꯧꯋꯤꯗꯨꯕꯨ ꯏꯀꯟ ꯀꯜꯂꯝꯕ ꯅꯪꯅ ꯁꯤꯔꯅꯤ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯥꯏꯅ ꯍꯥꯏꯗꯤ ꯌꯦꯡꯉꯨꯕ ꯄꯨꯝꯅꯃꯛ ꯂꯩꯅ ꯂꯩꯔꯗꯕꯨ ꯇꯥꯗꯣ ꯍꯤꯡꯒꯅꯤ ꯑꯩ ꯀꯃꯥꯏꯅ ꯈꯪꯒꯅꯤ ꯇꯨꯝꯕꯁꯨ ꯉꯝꯗꯦ ꯍꯤꯞꯄꯁꯨ ꯉꯝꯗꯦ ꯍꯥꯏꯅ ꯇꯧꯔ ꯂꯩꯔꯝꯃꯦꯕ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛꯁꯦ ꯊꯥꯡꯗꯕꯤꯈꯤꯕ ꯃꯇꯝ ꯃꯪꯗꯒ ꯎꯔꯛꯄ ꯇꯥꯗꯣ ꯃꯪꯗ ꯎꯔꯛꯄ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯇꯧꯔꯛꯄꯗꯩꯗꯤ ꯅꯪꯒꯤ ꯑꯅꯥꯕ ꯑꯩꯅ ꯐꯍꯜꯂꯦ ꯍꯥꯏꯕꯒ ꯅꯣꯡꯉꯥꯜꯂꯛꯄꯗ ꯐꯅ ꯍꯦꯛ ꯂꯩꯔꯝꯕ ꯑꯗꯣ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯄꯜꯂꯤꯕ ꯊꯕꯛꯁꯦ ꯍꯥꯏꯍꯟꯕꯤꯔꯧ ꯅꯪꯅ ꯏꯁꯣꯔ ꯑꯣꯏꯔꯗꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯐꯣꯟ ꯍꯦꯛ ꯇꯧꯔꯛꯄ ꯑꯗꯨꯒꯨꯝꯕ ꯑꯉꯛꯄ ꯊꯕꯛꯁꯤꯡꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯑꯃꯠꯇ ꯎꯔꯨꯗꯕ ꯊꯥꯖꯗꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯎꯔꯛꯄ ꯃꯇꯝꯗꯒꯤ ꯑꯩ ꯌꯨꯝꯗꯒꯤ ꯆꯦꯜꯂꯒ ꯂꯥꯛꯄꯅꯦ ꯑꯗꯣ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯒꯜ ꯇꯧꯔꯤꯁꯦ ꯑꯩ ꯄꯩꯁꯥꯁꯨ ꯑꯃꯠꯇ ꯐꯪꯗꯦ ꯄꯩꯁꯥꯒ ꯏꯁꯣꯔꯒ ꯃꯔꯤ ꯂꯩꯅꯗꯦ ꯇꯥꯗꯣ ꯃꯤꯑꯣꯏꯕꯅꯅꯦ ꯑꯣꯏꯖꯕ ꯄꯥꯝꯕꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯑꯣꯏꯖꯕ ꯄꯥꯝꯕꯒꯤ ꯅꯨꯡꯁꯤꯕ ꯇꯥꯗꯣ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯣꯠ ꯑꯃ ꯁꯔꯀꯥꯔꯗꯒꯤ ꯐꯪꯉꯦ ꯍꯥꯏꯅ ꯈꯜꯂꯣꯕ ꯃꯥ ꯄꯤꯔꯛꯏꯗꯣ ꯃꯉꯣꯟꯗ ꯚꯣꯠ ꯍꯥꯞꯅꯕꯒꯤꯅꯦꯕ ꯆꯨꯝꯕ꯭ꯔꯥ ꯚꯣꯠ ꯍꯥꯞꯇ꯭ꯔꯗꯤ ꯃꯥ ꯄꯤꯔꯣꯏ ꯑꯗꯨꯃꯥꯏꯅ ꯂꯩꯅ ꯏꯇꯩꯃ ꯍꯣꯏ ꯊꯣꯡꯃꯤꯟꯅꯔꯦ ꯑꯗꯨꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯤꯅꯤ ꯇꯥꯗꯣꯁꯦ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯅꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯨꯃꯥꯏꯅ ꯅꯠꯇ꯭ꯔ ꯇꯥꯗꯣ ꯂꯩꯔꯝꯃꯦꯕ ꯇꯣꯠꯅ ꯇꯤꯟꯅꯗꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ ꯇꯥꯗꯣ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯁꯤ ꯇꯝꯕ ꯉꯝꯕ ꯄꯨꯟꯁꯤ ꯅꯠꯇꯦ ꯑꯗꯣ ꯑꯗꯨꯅ ꯈꯪꯄꯣꯟꯇꯦ ꯂꯥꯏꯕꯛ ꯍꯥꯏꯁꯦ ꯅꯠꯇ꯭ꯔꯩꯅꯦ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯍꯥꯏꯁꯦ ꯁꯤꯅꯦꯕ ꯑꯗꯨꯅ ꯁꯤꯅꯤ ꯑꯗꯨꯅ ꯁꯤꯒꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯅꯁꯨ ꯋꯥꯈꯜ ꯍꯟꯊꯕ ꯌꯥꯗꯦ ꯏꯅꯦ ꯁꯤ ꯂꯥꯏꯔꯤꯛꯁꯦ ꯁꯤꯒꯤ ꯊꯧꯖꯥꯜꯗ ꯇꯥꯗꯣꯗ ꯄꯤꯔꯕꯅꯤ ꯁꯤꯗꯒꯤ ꯇꯥꯗꯣꯒꯤ ꯑꯋꯥꯕ ꯑꯅꯥꯕꯗꯣ ꯀꯣꯛꯄ ꯑꯣꯏꯔꯁꯦ ꯏꯁꯣꯔꯗ ꯍꯥꯏꯖꯒꯦ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯁꯦꯝꯕꯤꯕ ꯃꯄꯨ ꯏꯄꯥ ꯅꯪꯅ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯇꯥꯗꯣꯒꯤ ꯑꯋꯥꯕ ꯑꯅꯥꯕ
ipa kaikumda haidokpa ngamdragasu ipa ishorna hakna punamag khangbibani mahaki awaba polumse Prabhu Jisu ipa nangonda sinajay ipa nangna magi polum punamak lauthabiduna ipagi yanglaba haraubna thanba ingthabna thanba pangalna thanba haiba potpudo iyambasigi mathakta ipana hidabi Prabhu Jisu gi khuramse amen ado masi ahan malak pusigane ado lupa lising ama katang ado da mating pijaramge aduga hayeng hangchit kharni mse siga koina mayam gi mating puraga amuka mulake lokamba siga sigi wala da lupa lising ama katang se igi maidegi yamana da sama layega ko chabiu aduga kharni gi matungda amuk lagane amuk laga mayam na mating pangpudegi Now na tawi sumaina ne ai kana taw fajana mateng tawire handak se ado iksudna nakani aduga aina nan piramba blanket do supadu ja jai jamba adu dum piramba numitu dagi ai dum haksang da thongba hawra hoi hidam puna making siba pangadu lako resanu adu kesu walron da dogi se khongi se asema Yesu Kristna akoina tawrani adu hamba jamjanga tora pusu isenu na talo do tan da yadi adu ko adu sori am nusiba machani khandi taro chalo ye adu chalo ge muglake mayam sanpahan gai go si hale ado yam adu su fazana wari sanajare mayam mana huzik magi makhong da chatpa ngamna bagi amakhak kaino maming di kari kauba khangjade mamang da budi ugre makhong da chatpa khogi panjil chatna bagi do mamana pami hadin haibire amasung Yesu Krista gi mingda oithokta leite ipada magi polum punumak thangdabi haiduna Prabhu Jisu da haizirame soidana ipana thangdabi higani aduga ipagi yanglaba potpudo soidana magi mathakta thongjanbi gani mayam iyambadu mahagadu wakhalda hanthaba ninghanaba kayamasu phawrame adubu Yesu Krista gi mingda pangal hapcharamani maramdi akhoi ninghanaba yade ishorna ninghanaba haibse akhoi da pide mayam ishorna akhoi da pangal thawna piribani akhoi gi damaktani masi numit tha thawan michak akhoi gi damaktani ngaliba sitliba nungsitse aduna wakal handaba yade amasung mayam Yesu Krista na kauribani chokthara wara polum purba punamak engonda lao aina pathan bi heduna mayam aduga hariba yamaduda mayam aigi makedegi palising amakak pangjarame aduga handa kharni gi mamang da blanket amasu pijaramani aduga kwaidagi luba paisadagi su hena luba Holy Bible New Testament gi Bible da pijaramani Bible pabiu ishor da prayer tabiu aduga tumba matamda kokunda thamaga tumbiu haiduna su haisarame aduga yangbiriba Yesu Krista bu thajaraba lopsinjaraba ojasing ichilnaw ichel singdaina haisening badi hariba iyamba se awabada taraba iyamba mani maramaduna yangbiriba singna iyamba sigi magi makhong chatpa ngamnabagi do leinaba honajaba matamda mayamna sumateng pangbiu aina tawjaribasi Yesu Krista ipa mahakna tawhanbibani aigi maningda background da kanasu leite ai Christian gi under da pastor gi under da tawbanatti aigi kanbirakiba aibu kanbirakiba ipa Yesu Krista ipa gi phongdok piba do nungsiba do mayamda aina awaba tarabasingda ipa gi wahai injabani maramaduna yangbiriba thajaraba ikoi Yesu Krista gi minglenda haiba yamba sigi mana chatpa ngamdabadu chatpa ngammanmina si haiduna phongdoksage request tawjage aduga kanagumba Yesu Krista gi macha nupa macha nupising karigumba doctor oibiba yauragadi karam tawba yaba haibadusu mayam akoi khangminasi aduga yamba sigi damakta akoi ngamjaba mateng pangminasi aigi GPay number amasung scanner se hapcharamge asida mayamna angam piduna taibang malemda ipagi nungsiba oijaba thidabagi nungsibado Yesu Krista na takpibado akoi uthok minasi aduga akoina awaba tarabasingda mateng pangba matamda kaidongaida mateng pangaga hantagadau nate hena ishorna pibirakani aduga sargadasu mana yam chawni haiba ipagi wahai akoina chanaba leiragadi chamino setnaba leibadu setmino leitalaira singda mateng pangu haibagi ipagi wahai ado akoi mapung fan minasi thagachari ai soidana khangjei thajei Prabhu Jisuna adomadom bu sokpiduna soidana yamba se chatpa ngamamda bangamakani yamba sigi mateng mayam ama lakani haibadogi thamoida fawje thagachari engbiri bapuna mapu ishorna hena loina bibawisanu ai matungda su mayam gi mateng phangjaraba matungda Yesu Krista ipagi thawjaldagi yamba dugi matangda video amasu yam yangna putuna laksake thagachari iramdam Manipur longlip Manipur haiduna thamoidagi haijari engbiri bapuna mutekta kaida boirsanu Prabhu Jisu gi mingda amen. Right.
ꯑꯗꯒꯤ ꯑꯗꯩ ꯄꯤꯒꯗꯧꯕ ꯄꯤꯒꯣꯕ ꯃꯥꯒꯤ ꯑꯃ ꯑꯦꯛꯁꯇ꯭ꯔꯥꯅꯤꯀꯣ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯔꯦ ꯐꯔꯦ Kay lago ka yoro. ꯄꯣꯠꯁꯦ Nunu siya mo thalo. ꯄꯣꯠ ꯀꯝꯕꯜ ꯀꯨꯟꯊ꯭ꯔꯥꯗ ꯂꯩꯔꯛꯄ ꯂꯣꯏꯅ ꯒꯪꯒꯥꯅꯒꯔꯗꯒꯤ ꯖꯤꯟꯅ ꯂꯣꯏꯅ ꯄꯪꯂꯥꯇꯤꯂꯥ ꯂꯣꯏꯈꯤꯗꯅ ꯑꯣꯟꯂꯥꯏꯟꯗꯒꯤ ꯉꯁꯤ ꯑꯅꯤꯈꯛ ꯂꯩ ꯑꯅꯤꯗꯣ ꯍꯥꯟꯅ ꯄꯤꯈꯠꯂꯒꯦ ꯍꯥꯏꯅ Nunu siya pro. ꯌꯥꯔꯦ ꯌꯥ ꯐꯝꯃꯔꯣꯏ ꯐꯝꯃꯔꯣꯏ Naman naman ni. Kanari mi mga talay. ꯃꯥ ꯈꯪꯉꯦ Ah. ꯁꯤꯗ ꯄꯥꯏꯕꯗꯤ ꯍꯧꯖꯤꯛꯇ ꯑꯣꯟꯂꯥꯏꯟꯗꯒꯤ ꯂꯥꯛꯄꯇ ꯉꯥꯏꯔꯦꯕ ꯄꯣꯠꯇꯣ ꯁꯣꯔꯠ ꯑꯣꯏꯈꯤꯗꯅ ꯗꯕꯜꯗꯨꯅꯤ ꯈꯪꯕ Yan nuaya. Matindasyo. Ngamba nuaya sa boyo. Chin chang go. ꯁꯤ ꯂꯥꯏꯔꯤꯛꯁꯦ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯄꯥꯕꯤꯌꯨ Hola. ꯁꯣꯏꯒꯤ ꯂꯥꯏꯔꯤꯛꯀꯣ